TS Devendra Francis Ngajokpa Punjathang Tonsing Minister Famdagi Lauthoklaga Katri Biren Manga Wife Madi Di Korung Thangbu Minister Oina Wasak Lokre Minister Singh na pairamba portfolio sing hongdok hongjin tawbaga loinana anauba minister ahum na paigadaba department sing lauthokre amade Education amadi Transport Minister K.S. Ratan Kumar amadi Luk Kayana mayang Impal ki irang da khudong thiba nanglaba mir sing unaduna tengmangi polam sing pikre pungning phathana lebina ba apil tawkre Kurumjari ISTV ki pau ming tabiri basimbu taram nokjari hauji pau sandong pijari Chief Minister Okram Ibobina Luchingba Congress Government Manungda Pressure Group ki MLA Kharana Minister reshuffle taunaba wafam AICC amadi Chief Minister Okram Ibobida taksinduna lakibagi matungina ngasi government asig minister ahum lokthoklaga nauna ahum hapchinkhre Health Minister Punjathang Tonsing, Forest and Environment ki Minister TS Devendra Made, Rural Development and Panchayati Raj ki Minister Francis Ngajokpabu Lauthoklaga, MLA DK Kurungthang, MLA Katri Biren Amade, MLA Manga Waifebu, Minister Oinangasi Wasak Lokre. Raj Bhavan da pangthokiba thoram aduda MLA ahumasibu Manipuri Governor V Sanmuganatha na thabak painaba amasung aron bangakpagi wasak lauke. Wasak lobagi thoram aduda saruk yaba lakiba Chief Minister Okram Ibobina Congress MLA singi manungda apen penda sing adumak leinagani hanagi minister ahumna pham thadokraba matungda anauba Congress MLA ahumbo ngasi minister sing oina wasak loba sida party ki high command na khud thingjilakpagi wafam yaude loinana Pressure Group natraga dissident kangbu singi maikaidagi ahenba pressure piraktuna anauba minister sing hablakpanate haiba wafam paumi singda thamke ngasi wasak lobagi thoram aduda minister ki pham thadokraba MLA ahum Raj Bhavan da lakpa ukhide adumapu atopa leihoriba cabinet minister ayambade ngasi gi wasak lobagi thoram aduda sarugyakhe MPCC ki president ki pham amade minister ahum sindokpa sina Congress manungi oiba yanadaba loislagadra natraga loisloidra haibedumadi tambangamdri Moidi party ki discipline soldier ni moidi aduna koi dum khara mayam ki seva tawra amina na oi mesingchi mukchien chunu koina advice tawra ge haina ma enba penda basdi dum loina leigani da koi gi family da bhoba family da leimine ba chinna aduga kanu mayam jingsi loina bak satisfy wo hen ma haibsdi sona bo dum luni akoi mayam dum reconcile tawnaraga akoi mayam dum punna chamina batab Nauna Minister ahung wasak laukiba ka loinana Minister singna paina gadaba phamsing hongdok hongjin tawkre Chief Minister Okram Ibobina DP Finance Power Mahut Minor Irrigation Tourism amasung atai Minister singna paidaba department sing paigani Deputy Chief Minister Gaikhangamna Home Horticulture and Soil Conservation Tribal Affairs and Hills I Hemochandrana Revenue Law and Legislature Affairs amasung Forest and Environment paigani Govindas Konthaujamna Commerce and Industry Sericulture amasung Veterinary and Animal Husbandry M. Okena Rural Development and Panchayati Raj amasung Economics and Statistics Ngamthang Haukipna IFCD amasung Printing and Stationery KSS Birenda Works amasung Consumer Affairs Food and Public Distribution T. Manga Wi-Fi na PSED Science and Technology amasung Labor and Employment D. Korungthang na Health and Family Welfare GAD amasung Kada Dr. K.S. Ratan Kumar na Education amasung Transport A.K. Mirabai na Social Welfare amasung Corporation Abdul Nasir na Agriculture amasung Fishery pairagani hiramasiga mari lainana Chief Secretary na ngasi notification na mathokre ngarang mayang Impal ki Konchak Bazaar amasung Konchak Makhalaikai da laibak thiba thodok aduda amangata thokraba mafam adugi mioi sing Education amadi Transport Minister Dr. K.S. Ratan Kumar na unaduna pungning phathana laibina ba appeal tawkre Minister ki khongchat aduda Manipur Police ki makok thongba officer kaya sloina ke
ka hena amangata thokraba made yung kaya yengsinbaga loinana ngarangi thodok adubu miyamna pendaba wafam kaya minister da phongdorakhi ngarangi thodok adu laikai sida leminari basingna chathakiba nate mapandagi laklaga chathabani haiba wafam thamnake minister KS Ratan Kumar na thodok si government na lumna lawbaga loinana ngasi cabinet mifam phamduna khanagani miyamna wakal phathaduna pamdaba thodok thoktana bkhona minasi haike Nakalamaromda media da miyoi kharana ishok tagi mutum yangbi lambi semdana yamlab senpam lokthokre hairiba wafam ase karamba yumpham da phongdok libano masigi chap chapa khudam changdam puthokadabani natragadi lale haijadrabadi mahakpu mingchat thina bkhonabagi damak aingi mateng lawragani hairi taruksi aina masigi si kaikokre haibase masi chap chapa praman pibiu अगर कईगुम्बा मसीगी चप चाबा प्रमाण सी पीबा ngамद्रगदी मसीदा एलिगेशन तौरिबा मियोय सिंग हैबता मकोई मथक्ता कोई आइन लोइबा मदुगी मतेंग लौगनी अदुगा मोगी मथेक्ता डिफेमेशन चार्ज तौगनी Ngarang mayang Imphal ki thokdokta soktuna Raj Medicity amade Nur Hospital Lilongda laikanatuna leiriba miyoi sing phibam Bharatiya Janata Yuva Morcha gi state president o Malesna Luchingba Kangbu amana chatuna yengsinkrai Khongjat aduda vice president Y Gopi amasung Dr Antas Khan su loinaduna laikanariba singda stel gi mateng pangkhi o Malesna ngarangi thodok government na section ba wat patagi thokpani thodok asigi daita pumba government na pugadabani amaromda aikhoi masel kainaba yaroidabana amana amabu ngaknaduna tangdu leitana leimina si haina appeal tawkhi yam laibak thiba thogok asi masigi daita si masigi paliba masigi sarkar masigi government asina lawgodo maduna makoina hoji yembiu koi satna yenge government gi side gi kana gumba yo yamata represent amata si lakpu masi karigino government asi praja gi damakta asini koi प्रजा की दमकता लेब्रा नत्रगना मखोगी एमएलए मंत्री की दमकता खल्लगा लेबा पोला अदुना मसुगुंबा पार्टी से कांग्रेस पार्टी से मसी यामना प्रजा की यंगनबनी मरम अदुना आइना थमजनिंग वाफमदी कोगी विजयम टीमना थमजनिंग वाफमदी याम लाइबक थिबा थगो अमा थोकिबसे मसी अखोई विजयम कोगी टीमने यामना थमोय सोना कोई नुंगाइजदे मदुना मतुंगदा अखोई पुन्ना लेमिनाबा काइनाबसु यारारोइदोबा कोगी पांगन मैतै कम्युनिटी कयाना खुंदारगा लैबा सोकदि सोखै ngakta अतोप चिंदोन वांगमदगी मणिपुरी वांगमदगी सोकदो सोमते नति फना कोइना हानरसु फना कोइना यैनरसु फना तौनरबसु अखोई काइनाबा सुङा यारोइदो पोटमनि Ngarang mayang Imphal da thokiba thodokta mayum makai mai chaktuna awana tarba singda tongan ba civil organization singna mateng pikre contract pangthokiba thorum atuda UPF NIPCO kada Mapi Council Machalaima MKIL Tamichingme Nupi Samaj Ichal Thobal Ima Upako Nimpal NLA NL amasung Anul Giluchingba Singh Sarugyakhi Lamdamatuta Laiminariba Maitei Mati Maitei Pangal Singh Mahusatagi Hauna Nungsi Chanana Laiminar Pamari Adu Talhandana Bakonamina Sihaina Phongdoknakhi Mapi Council ki President Momona Aikhoi Masel Amatani Haiba Wakalonda Awabada Sarugyapa Lakpani angam basel puthok naraga tengbang polamasi pibani masida lalol itik tawriba miyoi kayanasu mateng pangbirakhi awana tarba muslim singi khulda suchatuna mateng pangkhigani asigumba thoaningda bathaudo asi matungda thoktanaba aikhoi pumnamakna honamina si haiki ngasi mak thengnari bawa basi athuba matamda poktuna kari kari punganna bugdamga kari paikhat pa yagadagi haibudu mayamga punna khanar minaraganda aikoi lakjari bai koina su manipur government gi maikaida mari leinaba authority singi maikaida miyamna piba miyamna takpi badu aikoi lukki mahut sinjarakanda aikoina tambaya ba honaba yaba mayam sing adu mayamdagi mayamgi pautaki matungina aikoi honaba ngamnana bagida makta lakjabani Ngarangi mayang Imphal ki thodok laibak thibani haina coordinating body of Khuraina phongdorkli government na thodok se inquiry ama tawduna maraleba sing cherak pigadabani amangata thokiba singi government na compensation pigadabani hari ngasi ayuk angan ba pung mari rom taba matamda ukhong sangdage Imphal tamna cheng puduna lakpa gari ama activa tongba miyoi ahumna lilongdagi pharaga mafam amada puraga tamthina phuramle thaudodu soklaba miyoi adugi maming maibam nabadep jahi yankhai ga manga amade mahaki loina be thabalda makutta sokhi
zip amada cheng bag kunga taruk puraga imphal tamna lakpada sakhangdaba mioi ahum aduna thatlaba matung mamai mamit punsilaga mafam amata makhoi bu puraba matungda thabal amasung manau nupi tondon bibu mafam amata thamlamlaga nabadipu mioi ahum aduna tamthina phukibani haire makhoi da yauba mobile sana amadi sel sumunkhre thawang adu khunja singna thengnabadagi kanduna janims da pukatuna laikanari Chayawbana lakpada Manipur gi Chief Minister Okram Ibobina Manipur gi miyam da yafa pausel pirakle ari bachahi chatkiba anau bachahi na changlakpa festival asida naha singna ahal singdagi nungaiba punsinung sangba magidamak thaujal nijai festival asida Manipur miyam galoina na sarug yaba galoina na anau bachahi asina tangdu leita ba wata padaba aikhoi khudimake chaukhatpa purakpa oirasanu hari Hindu lining chapa singi sajibu chairawbana lakpada Deputy Chief Minister Gaikhangamna Manipur miyam da yafa pausel pirakle numit asina lakpada lamdam asida khundaminariba puruk khudimak nungsi chanana machin manau oibagi mari hena chechinaba nungaiba lamdam ama purakpa oirasanu haire Manipur Legislative Assembly gi Speaker TH Lokeshwar nasu chairawbana lakpada Manipur miyam maruena Hindu lining chatpa singda yafa pausel pirakle numit asina lakpada lamdam asida khundaminariba aikhoi pumnamak amaga nungsi chanaba chaukhatpagi lamda mangjil thana changsinba lamdam ama oirasanu hari MPCC ki President TN Hawkip nasu sajibu chairawbagi yafa pausel pirakle numit asina yaifaba nungaiba wata padaba ingna chikna nungsi chanana laiminaba chaukhatpa lamdam ama purakpa oirasanu hari Lok Sabha ki MP Dr. T Mainamasung Rajya Sabha ki MP Abdul Salam nasu chairawbagi yafa pausel pirakle CPML Liberation Manipur State Committee nasu chairawbagi yafa pausel pirakle IGR South Major General VS Srinivas amasung Assam Rifles ke rank khudingmak nasu Manipur miyam da chairawbagi yafa pausel pirakle Ngarang numidang pung mapalom taba matamda Lilong Police Station ki manung chanba nungai amasung iram sipai ani ki phaunaba letan thong makhongda leiba sang amada lamdam adugi ima ibel sing amadi imung manunggi angang yauna phamlingaida motorcycle tongduna lakpa sakhangdaba mioi ahumna nongmai kapsilapada angang yauna puna mioi taragamari sokpadagi ngarang numidang rims da laikan narba matungda makatana Raj Medicity da laingki Rims Hospital da Wangoi Kendra ki MLA Lukhoina numidang atheng badalaktuna anaba singi phibam yengsinke amaromda asok pasingi manungda mioi mari ngasi disas tawkhre hari Haujik soktuna laikanari basing manungda operation tawgadaba yauri hari amaromda ngarangi nomai kapsilambaki tawdok adu kanana thoalambano haiba chapchaba khangba ngamdre thawong adubu lamdam adongi miyamna akanba mongda condemn tawkhre Muzi sebagai memang bangga yang betul ada kerja kena mas hamma baru kerja thola kerja semua bisa jelas thonggo ikan khonggo hamna sumlai bene mera babi me ama garim sa thogwan ba ahum thongba de hanan pasa thogdagi ba ma kharon adegi mu thogolak bane ba thogolak khara sakhat ga kapsalam bane Kau itu macam nama kamu boleh dia. Ada di kamu, kalian dah kamu. Ngarang numidang pung nipalom taba adwaida motorcycle tongduna lakpa mioi humna nungai meira sangda nungmai kapsinduna mioi taragani thoi soalamba thogdokta chenaba sing numit mangani gi manungda phaduna cherak pinana ba thogdodu gi matangda semkiba JSC na dabi tawri JSC gi convener Khaidem Sanjoyna Baumi singda soklaba mioi singi manungda mioi mapan thina sokpadage Raj Medicity da aruba phibam da laikanare Nungai da athuba matamda police outpost ama thambiu JSC na makata na changslakpa khongjang singda miyamna sogatpiu hari si Muslim people ni aduga hairiba mioi ahum asi akoi ngasi numitsidagi tharaga numit mangani gi manungda akoi
फारगा पुथोपियो हाइब मियो हमसे पुथोपिरगा अखोई तसेंगना मियाम खंगना मसी दंदी पिबिहोदब तारगदी तुंगदसु असिगुम थोदोक्सी अखोई थोलोय हानिंगाय लेतबना मतुंग तुंग कोइना थोलक्तनमगिदमक्ता अखोई मसी चपचाबा वारोइसुलम पुरपिबा मसिदैदा पुलिस आउटपोस्ट अमा अखोई थमननबगी मतम कयागी मांदे अखोई प्रपोज तौदुना लाक्सबनी हंतकी मतांगसिदा याम परमानेंट ओइबा अदुगुमा पुलिस आउटपोस्ट अमा मफमसिदा थमननब इसे गवर्नमेंट सिनबियो अदुगा करिगुम्बा हाइब खोंजंग अखोई चंगसनजरीबसिदा नुमि मंगानि सिगु मनुंगदा मसिगी चपचाबा अखोई थब पांथोपिरक्तब तारगदी अदु मसिदा थोलकपा अफफता दायित्व पुनमक ngarang ban kauriba laibak thiba thodo amada akoigi kanoda konchaki mayang fan jangbi da leigidriba mioi ani aduga amana layengiba sigi ban kauriba lilongdagi semgriba JC amadi Manipuri state government na masigi daita punamak se pugadamni haiba wafam duni akoi JC nang si thamjari basi Thobal DC na ngarang Lilong Police Station gi manungda leiriba license thingalakha ba thokiba order matungina Police Station da nongmai sing thingalakpa hore makata na nongmai sing thingalaktrabadi khudakta nongmai gi license kaklagani hairi Mayang Imphal area da numit kharani gi mamang da myoi ani hatkiba thodok matung tarakpada ngarang area du da thokiba Pibamgi matangda All Manipur Maitai Pangal Welfare Association ge ngasi minuthong hata da pangthokiba mifam amana lumna lauduna khanakibaga loinana pibam asida miyamna pungning phathana laibina ba appeal tawre government na issue si laksna ba khonabiu association gi mihut singna hospital da chatuna asopan nangkraba singge pibam suyeng sinke President Dr. Syed Ahmad na purup ani gi miyoi singna social media da tangdang ba khangtriba wafam sing thagatuna irang sagat piganu hari Kangluk irang thoktanaba wakal taminasi haina coordination committee korkom na appeal tawre publicity committee ki chairol amana haukiba chahi khargi mamangi India lenga ki divide and rule gi thoksilna Manipur da khundaminari ba Kangluk phurup singi marakta yengthina ba amasung Kangluk phurup naiba akhuba wakalon kanna sandorakli ngarang mayang Imphal konchak lekai da lambi thingbagi khongjang manungda maitei amasung Pangal Kangluk ani gi marakta khud thoknaraktuna Kangluk naiba mongda yummai thaba masung nongmai kapadagi mioi kunthra hena asopan nangkiba thoaningda ba thodok adu korkomna yaningda ba phongdokpaga loinana thodo du da asopan amadi awana tarba singi awabada sarugyari Ngarang gi thodo asigi mangoina na mayang Imphal kokchai da gari macha khura lami haibagi thodokta miyam gi mof amana phubada maitai pangal mahairoi ani sikhiba aduna su maitai pangal singi thamoida hena khoisauna handuna ngarang gi thodo asida hena mai chuhanduna atamnana community ani gi marakta thoaningda ba thodok asi thokibani haina lawi Makal amatagi Kangluk naiba thawong amasung mob justice ki thawdo makal amata korkom na yade amasung masing mayok ta leple asigumba Kangluk masel gi marakta pamdaba thawdo asi makata na thoktanaba Kangluk phurup khudingma ki luchingba singna akanba thawdang lobiu India lengang na lamdam asigi miyamda achumba wayal haibasi matam sangna phanglaktabadagi pendabana phungatnarakpadagi asigumba mob justice ki pamdaba thawdok sing toina thorakpani Asiguma thodok sing thoan bana India lenga ki aron ba pandam oirak maramna leibak kainana ba sinba mioi sing loop sing amasung lenga ki phamnai ba singna top na masibu thoanna ba tanja ngaiduna leribani haibasi khangdaduna natraga kauthokluduna pamdaba thodo asi thoknabagi maram oiribani aikhoina kauroidabadi asiguma thodo asi aikoi masel tinaba yadana amaga kaina halaga Pangal sonta handuna lebaki apun basaktam mangan krabade ningtam iho leiraroi haibagi pandamda India lenga ki aron ba thausil thawaina chatharibani masig mayek larba khudam de Kangluk ki lal khudingmakta tongjari ba kanariba se iramdam gi yelawmi phurup sing asinate iramdam gi miyam punamakna kauroidabade Kangluk ki lal asi soidana thoannana ba India lenga na kanna chatharagli haibasi thokliba thodok sing asina takliba sini Hauki bachai singda Kangluk ki lal thokriba sigi haktheng naba khud adu loop kharana ichilpi ba India ke intelligence na thoan bani phurup masel gi marakta Kangluk ki lal thoknana ba India lenga ka khusam naba yawol lan gi maikhum upakharana training pi kiba miyoi singna chathakiba thodok sing miyamna taseng ukibaduni maramaduna lamdamasida punna khundaminariba phurup singna asiguma pamdaba makal gi thodok sing asi makata na thoktanaba apunbagi lingjel da thajaba thamduna aikhoi masel marakta ikai khumnana chatminatuna apunbagi saktam ngakminarasi haina korkomna makatare
लेंसिन बिरो शर्मा ऑप्टिकल्स बीटी रोड इम्फाल ना स्पेशल ऑफर पीजबगा लोइना हौदोक चरे लेंस खक्तमक लेगदबा स्कीम मसी पांबीबसिंगना इसागी मिटका चानब फाइबर लेंस अमा लेबिगदबनी अदुगा अदोमगी अपांब फ्रेम अमा फ्री दे पीजगनी खुदोंग चाबसी लौबियु ngasimak लेंसिन बिरो शर्मा ऑप्टिकल्स ऑपोजिट जॉनसन स्कूल बीटी रोड इम्फाल इरोजियो कोचिंग इंस्टीट्यूट की क्लास 9 अमसुंग 10 की CBSE SA1 अमसुंग क्लास 12 साइंस CBSE की कोचिंग क्लासेस लागिबे अप्रैल की तांग 13 दगी होजगदोरे याउबियु इरोजियो की एक्साइटिंग एंड इनोवेटिव क्लासेस एडमिशन की दमक लेंसिन बिरो इरोजियो कोचिंग इंस्टीट्यूट के सांपा थोचोम लेकाय कांगबम लेरक मजिन बिहाइंड बेगो होटल अदुम करीगुंबा अवाबसिंग असि मायुंगनबा थोकलबा मरोय मरंग यामना यावबा चुंजाक चाबा मपाल तोइना चाबा लिवर दा अकाइबा लाक्लबा नत्रगा लिवर की मपानगन छोंथरक पतारबसु करीशु वानिंगाई लेट्रे लिफ्साफ सिरप सिजनबियु अदुंगी अवाबा पुनमक कोकनबगी पांबैनी डायबिटिक न नारबा अनाबसिंगनसु सिजनबा यारबा लिफ्साफ कैप्सूल शु फंगबिगनी लिफ्साफ सिरप अमदी लिफ्साफ कैप्सूल नारगै लाइंगबबुदी नारिंगाई द सक्सेल होबना हेना फै इम्फाल ईस्ट वेस्ट अमसुंग बिष्णुपुर डिस्ट्रिक्ट की ओइना मणिपुर गवर्नमेंट की रेगुलर एम्प्लॉई सिंगदा सर्विस लोन लौबी खुदोंग चाबा पिजरी अथुबा मतमदा अमदी अराइबा मोंगदा लौबीबा यागनी हेना अकुपा मरोल गिदमा कांटेक्ट तौबियु इम्फाल फाइनेंस कोऑपरेटिव थ्रिफ्ट एंड क्रेडिट सोसाइटी लिमिटेड हेड ऑफिस लोकलाउबुंग ब्रांच ऑफिसेस पाउना इंटरनेशनल मार्केट एंड बिष्णुपुर बाजार बिष्णुपुर Wanted some electronics mechanics for repairing ISTV set-top boxes at different places. Bishnupur, Thobal, Kangpokpi, Imphal West, Imphal East. Willing electronics or mechanics may contact Secretary ISTV Network. ब्रेक की मतुंगदा अमुका नतराम नौचरी मखाताबा पाउदा रिम्स हॉस्पिटल बु मरम अमत पीदन ngarang casualty yauna OPD thingjan khibaki maram pigadabani haina BJP gi hanagi president mainam boro na phungdokre ma ki mayumda pangthokiba paugi mifam amada makhataraduna mayang impalda akanba thodok thoklingai maduda asopan kaya yawbadagi hospital ta pukhalakpada khangaudana rims hospital bu maram amata pidana thingjan khiba condemn tawi asigma thodo si kari maram gi damak tawkhibano haiba praja miyamda rims ki authority na khangangadabani लाल दफाउगा अनालयंग मरी लेना बथबक सिंह अथिंग पीद्रिबनी मसीगिदमक महाकना भारत की प्राइम मिनिस्टर नरेंद्र मोदी अमदे यूनियन हेल्थ मिनिस्टर जेपी नड्डा ओपन लेटर अमा इदुना हॉस्पिटल असिगे अथॉरिटी ना तौनिंग मोंगदा पंगतौदा तौबा यंगसिनबिनाबा आई बचे पिखरे हाइना फोंदोकी without any prior information amabau yahondana kanting tingjan bada somda प्रजा मियामना फेस तौरिबा मयामसे मसी करिगिदमक्ता थिंजलिमनो हाइबसे मसी रिम्स की अथॉरिटी ना मरिक्सम सेंगदो पंजु तोई मया अनाबा लाइब पेशेंट अथापदगी लाक्चरिबा मयामदुना तौफम खंगन कोइनावदुना लमीदा गेटका इया तौरगा लेरिबा मयामदो मदु येंबा ngamdabadagi aina puning the pen the ma yam kanna for ko the prime minister da kari lagi ha ba dong te yeng chen bio ha na ma du ki chap cha ba open letter ma thaja gre दलित सेना मणिपुर स्टेट की प्रेसिडेंट आरके सोमरेंद्रना मियामना वखल फाथना लेबिबगा लोइनाना सोशल मीडिया दा कांगु की ओइबा इरांग थोकपा याबा वाफम अमता थागत पिदनाबा अपील तौरी नापेट पलिदा लेबा URF सिंखैंगानबा ग्रुप के डेजिग्नेटेड कैंप ता थोअनिंगदबा थौदोक थोखरबा मतुंगदा URF ना फोंदोरकलिबा वाफम युमफम यावदबा वाफम ngakतनी
कैम असी नुमित हुमनी की मनुंगदा लमलाई केंद्र की वांगमदा पुथोखिगदबनी नत्रबदी अकनब इहौ चंगसिनगनी हाइना जेएससी डिमांडिंग फॉर द शिफ्टिंग ऑफ यूआरएफ चिंखैंगानब ग्रुप नापेटपली की को कन्वेनर के शरदना पाउमिसिंग फोंदोखरे मणिपुर प्रेस क्लब दा पांगथोखिबा पाउगी मिफम अदुदा लमदम मदोंगी नुपा नुपी अमदे थाबल चोंगबदा सिल्लांखिबा लेसाबी कया सुसरुग्याके शरदना मखाताना थाबल चोंखिबा नुमित अदुदा लेकाय असिगी मियोय अहुमना यूआरएफ कैंपता पामदबा थौदोक थोअलमी हाइना पल्लिबा वाफम अदु अरानबा वाफमने यूआरएफ ना मखोयगी कादर सिंह थादोक्तुना थाबल चोंफम मचिंदा फ्रिस्किंग तौरबगी दमक लेकाय असिगी सु मेंबर ओइबा मियोय अमना तौदनबा हाइरुबा खक्तनी मखोयना कापथोरकपा नोंमै मरुना पानबदगी लमदम अदुगी प्रजा मरिसु सोक्तुना लैरिबनी प्रजा सिंगना यूआरएफ की कादर सिंगदा हाना खुद थाखिबसु लेते सरकार ना नुमित हुमनी की मनुंगदा कैंप असी होंदोखंद्रबदी अकनबा खोंजंग चंगसिनगनी हाइकी वारेप सिंग अदुदी ngasi numit humni gi manungda URF singkhai nganba elai soviet ki kangbu sing hairiba matam asigi manungda mari leinaba na mafam asidagi lokthokhi gadabani kariguma matam asigi manungda lokthokta tarabadi JSC na miyam galolina akanba khongjang sangsinba URF singkhai nganba elai soviet hairiba surrender kangbu da sinariba khulai sing ngasimak paliba government asina lokhot gadabani करिगुम्बल लोखत्रबदी खुंजा सिंगिसु मतिक चाबा खुलाई पालिब सरकार असिना पिगदबनी IMC की पुवारीदा अमुक्त थोखिद्रिब मौंगदा कॉर्पोरेशन असिगे पेंशनर सिंगी था हुंबुद्रा तरेत की सेंफम अमुक्तदा पुन्न पिथोकनबा वारेप लौरे हाइना IMC की मेयर एन निमाय अमसुंग एजुकेटिव ऑफिसर एनजी उत्तमना फोंदोखरे ngasi IMC की कॉन्फ्रेंस होंदा पांगथोखिबा पाउगी मिफम अमदा लिसिंग अमगा चमापल मरबुद्रा मापनदगी लिसिंग अनिगा निपान फावबदा IMC की पेंशनर सिंगी पिफम थोकपा सेंफम पिबंगम खिदे इंग लिसिंग अनि तरागा निथोय की फेब्रुवारी दगी सेप्टेम्बर फावबगी था निपान की तोलोब सु पिबंगम खिदे पिबंगम हौतबा पेंशन की सेंफम अमसुंग था निपान की तोलोब मतम अमुक्तदा पिथोकनबा ngasi famkiba mifamna warep lobani लौरिबा वारेप असी हंदक गवर्नमेंट ना लुपा करोड़ अखुम हेना कायथोरकपदगी यामना लाइना ngambani हाइकी तावा एम्प्लॉयी सिंग म्युनिसिपल काउंसिल की हमने पेशेंट सिंग दा अखने येंथोक चेलगनी तुम थाम सिंग मथुगन थोय अदुना हौखिबा अप्रैल 13 दा रिम्स के मेडिकल सुपरिटेंडेंट डॉक्टर अमुबगी युमदा बॉम लंगसिंदुना पोखाई हनखिबा थौदोक यानिंगदा फोंदोक्तुना थांगमैबन मॉडल क्लब अमसुंग लाइरेन हंजबा लेकाय मेरा पाइबिना वाकन मिफम चथखरे बॉम न वारोय सिन पुरकपा ngamloi वारी सानरगा यानबा पुरओ युमलक्ता बॉम लंगसिनबा यानिंगदे हाइबा प्लेकार्ड सिंग सिननखि असिगुंबा थौदोक मतुंगदा अमहन थोअनबिगनु हारि मिनिस्टर होइना ngasi wasak laukraba henglep ki MLA T manga wifi ma ki workers sina lampel da leba ma ki quarter da harau te amna okre MLA ki chief agent kamkholena henglep tagi mari rak thangna na mai paktuna laklaba matung handak ahan boina minister ki phampi basi sarkar asibu thagale miyam gi dama khalaga thagat ki bamir asina manipur miyam gi dama karigumba thabak khara tawbangam lagani haibagi nungai ba phawi haike सही तरगलोम सुरबा नुपा मचा अमा इशिंगी टेंकीदा तासिंदुना इराक नरम गदबदगी सही अहुम खक्ता ngairiba नुपा मचा अमना इमुंग मनुंगदा लाउरकपदगी कनबंगम हौरे थौदो सिंग असिंग थिलपुंग अनि मखाइरोम ताबा मतमदा मोइरांग थेम लेकाय मोइरांगदा लेबा तोंग्रम बिपिन कौबा अमगे साबा लोइद्रिबा युंगी टेंकी अमदा थोखिबनी बिपिन गी मचा नुपा सही तरु खक्ता ngairiba मोइरांगथेम धनराज टेंकीदा तासिंदुना महाका सानमिनबा मनाउ नुपा थोकपा सही अहुम खक्ता ngairiba मोइरांगथेम सुसंजितना चेलक्तुना कपलगा अहलसिंगदा पाउ तंबदगी मियाम चेंसिंदुना कनबंगम हौखि सुसंजित के थौना लौसिंग अदुबु मोइरांगथेम यूथ डेवलपमेंट ऑर्गेनाइजेशन ना थागतपा फोंदोरक्रि MLA RK इमोना महाकी थागी तोलोपतगी सगोलबन केंद्रगी अहलोरबा अमसुंग मपुरोइबा लेखिद्रबी नुपी चहुंगा यांखैदा ओल्ड एज पेंशन अमदे विडो पेंशन ओइना थागी लुपा चनी की सेंफम यंथोख्रे सगोलबंदा लेबा महाकी युमदा पांगथोखिबा थोरमतुदा RK इमोना गवर्नमेंट की स्कीम दा चिथाहोबा सिंग पेनादबा लेतनबा अमा महाकी तोलोकी सेंफम दगी सेंफम असी पीबनी हाइकी लंचेन बे फिल्म प्रोडक्शन के अहनबोइना पुथोकपा मणिपुरी फीचर फिल्म मसिंगा
ngarang Bhegachandra Open Air Theatre da release tawkhre thoramadu da Manipur gi DGP LM Khokte Y Nabachandra Thobal Municipal Council gi Councillor Santi amade Film Forum gi Chairman P Surjakanta su sargyake thoramasida Gokul Film asida Gokul Abenau Lamja Tomba Lalita Bina Chingbana saktam langdi Somolana producer oiba film asi Jitendra Ningombana direction pibani DGP LM Khokte Manipuri film na magun laina puthorok pasi yamna phai malem gi film ga changdam nabada mana kaya phanglapo oira sanu haiki Jalaugi nungsi kolda chathariba Singju festival gi sarukama oina pangthokliba cinema gi National Festival na awang nongpok state chingdaki National Award phanglaba film kun saruyatuna festival asigi anauba mahau amapiri festival asi yengba lakpa mi masing nongma nongmagi hengalakli base festival asigi mai pakpani haina festival asigi Grand Ambassador Elton Thoina phongtokli Amaramda Singju festival asigi mari leina na sililang liba Singju yokhat palupna Janims ka khusam naduna lemna ipibagi thoroma masu pangtokre Kamadu da Mio Nipurumna EPK Festival Committee ki Executive OC Mairana Anayek Yaurakpa Igi Awatpa Lady Bakayasi Main Katpada Mating Oina Bakamasi Pangtopani Committee ki Convener M Rakesna Festival Asida Mio Lising Kungi Matak the Yang Balakre Singju Yokatpada Natana Hidak Oina Sizna Bayaba Pambi Singsu Yokatpada Mating Oina Bapangtopani Haki London Sigi tongan sa singa punna kusan na ga serau chimda Singju Festival Committee members singa lone na hikal lekhat tambagi thoma koi ayu tapang thok charaga kai nungthil lasi satha jerba festival lasi ki manung chana pangthok ki ba dance competition painting competition recitation competition and the science exhibition na chingba kaya sigi ekoi ki competition ki prize singa koi hayam nungthil pu ani dawa matam koi yan thok chagani Apopa marup na ngasi lamboy khungnang khong mamang laikai da leiba marup ki sanglenda lai khundin lalup thoram pangthokre apopa marup ki secretary TS Kuberna lai khundin lalup thoram yokhalabati lamda masida nungsi chanana ingna chikna leibada mateng oigani haiki Manipur State Sumang Lila Council na sinduna taramanga suba Sumang Lila numit thoram ngasi iboyama Sumang Lila sanglenda pangthokre zahi asigi iboyama award Sumang Lilagi Aiba Atokpam Tomchok the Pidunai Kai Kundakre. Ngasigi Thoramatu the Council gi President M. Purnima Silaima, Janims gi Director Lashram Devan, Council gi Lifetime President Gunachandra Sarmasu Saryaki. Progressive Literature House na Sintunangasi BT Rota Laiba Manipur Public Library da Lamyan Bahizami Rabo na Iramba Lyric Ahum Mitay Mekta Nauna Putopakaloina na House Asina Putokiba Lyric Ase Sak Takpagi Thoram Pangtokre Thoramadu da Miam Pauseki Editor S. Jubol I2K General Secretary L. Sotin Kumar Aiba Katrimayum Santa Malagi President K. Chauba Trade Union Leader K.S. Gyaneshwar Susarvyake Lamyan Bay Rabo na Iramba Imagi Puja Saidam Sereng Amasung Lok Manya Tilak Mete Mekta Putokpani L. Sotin Kumar na Haurak Liban Harol Singda Yawol gi Achumba Masakhangan Nabagi Pandamda Thauramasi Shinbani Haiki Impal West Police Commando na Thasi ki Taragi Ayukta Lampel Langol area dagi KYKL ki Kader Mafare Police ki PROgi Cherol Amana Phagalaba Myoy Asigi Maming Thongbam Raghu Jai Kuntragamanga Apokpa Biren Kumar Nambol Khajiri dagi Haujikna Lampel Fishery Geta Laibani Hari Iril Bung Kalikhong dagi Thokchom Nauba Kauba Myoy Amangasi Iril Bung Thongkhong da Siduna Leiramlai Mahaki Mamaida Yamna Tairam Bana Mahak Kanakumbakarana Hatlamba Oiram Gatra Haina Chingnari Haujik Pawba ki Dimisi Sigi Matangda Chap Chaba Khangbangamdre Police na Kesa Malokhatkrai MOBC na English Singani Taramdoi Taramari Madi Lisingani Taramari Taramangagi Mahiroi Singdapi Gadaba Post Matric Scholarship Lupa Crore Tara Henbagi Senpam Pitok de Haiduna Second MR Get Mayada Leba Secure Complex the Leba MOBC ki Office MU na Thingjin Kre Wapamasi ki Matangda M Sugi Secretary General na Pen the Wapam Kat Thamlakli Minority Scheme Officer Paiba Officer Ahum Masiki Ashoy Marakanda Scrutiny Tahogde Tahogda Marakanda Minority Mahirui Sing Namakogi Pangpam Toklaba 2015-16 gave a scholarship Pangudore Haiba Sanpamasi Department Ashigi Director and Responsibility Purakanda Minority Mahirusing Hak Mat Peroi Makogi Pangpam Tokwa Hak Panganidamni Lonana Professional line at Tamniva
merit cum means based scholarship scheme ꯑꯩꯈꯣꯏꯒꯤ technical line ꯇꯝꯂꯤꯕ doctor engineer nursing ꯅ ꯆꯤꯡꯕ ꯇꯣꯉꯥꯟ professional line ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯩꯈꯣꯏꯒꯤ merit cum means based scholarship ꯒꯤ ꯃꯈꯥꯗ MCM ꯒꯤ ꯃꯈꯥꯗ ꯃꯈꯣꯏꯒꯤ ꯐꯪꯒꯗꯕ scholarship ꯑꯗꯨꯁꯨ ꯅꯣꯗꯦꯜ ꯑꯣꯐꯤꯁꯥꯔ ꯑꯃꯗꯤ ꯗꯥꯏꯔꯦꯛꯇꯔꯅ ꯑꯁꯣꯏꯕꯗꯒꯤ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯀ꯭ꯔꯣꯔ 10-5 ꯁꯦꯟꯐꯝ ꯑꯁꯤ ꯐꯪꯂꯣꯏꯗꯣꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯃꯥꯏꯅꯣꯔꯤꯇꯤ ꯑꯦꯟ ꯑꯦꯐꯤꯌꯔꯁꯇ ꯃꯈꯣꯏꯅ ꯊꯥꯍꯧꯗꯕꯗꯒꯤ ꯐꯪꯂꯣꯏꯗꯕꯒꯤ ꯐꯤꯕꯝꯗ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟda ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯁ꯭ꯇꯦꯠꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯔꯀꯥꯟꯗ ꯃꯥꯏꯅꯣꯔꯤꯇꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯑꯗꯨ ꯐꯪꯍꯟꯒꯗꯕꯅꯤ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯐꯪꯍꯟꯗꯕ ꯊꯣꯛꯂꯕꯗꯤ ꯑꯦꯝꯁꯨꯅ ꯃꯈꯥ ꯇꯥꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯂꯪꯁꯤꯟꯅꯕ ꯁꯦꯝ English ingani taung doida pangthokiba Manipur Police Constable lawbugi written test amadi physical test ta mai paklaba candidate singi thabak loisindringai da nauna Police Constable launana ba Manipur sarkar na thorang tauribase lagliba April gi tangkun phabugi manungda handoktrabadi National Highway sing April tangkun ga mathoi dege total ban chathargani haina all Manipur written test successful candidate male constable lisingani taung doigi cherol amana khanalakli hozik pawgi marthana temba break amamuk Unique Education Admission Open 3 months SA1 Foundation course for CBSE Class 9 and 10 5 months Foundation course for CBSE Class 11 and 12 Science Vacation course for Navodaya, Sainik and Outsiders CBSE school students 3 months Advanced course for CBSE Class 11 Science Girls Hostel at the same block Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi jolib syrup amasung capsule diabetes singidamakta jolib capsule chabiyu Delightful cupcakes with creamy vanilla filling from Winkies, the cake specialist. Magic mix of chocolate and vanilla marble cakes from Winkies, the cake specialist. Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mak unabiu Dr. Madhubala Laser Beauty Clinic MZ Avenue Imphal Delta Tutorials for CBSE, Kwakatel Airport Road opposite Old Pump. Admission open foundation course class 9, 10 and 12 science starting from 1st April. Vacation course for Navodaya and others for class 11 science from 4th April to 16. Time 10 am to 7 pm. For details, please visit Delta Tutorials, Kwakatel Airport Road opposite Old Pump. Breaking matungda amukan nataram nukchari makataba pauda North Awasigi mafam kharada ainaya da bamongda mioi kaya mayai kaba nisa siznaduna amade nupa nupi kaya immoral oiba thaba kaya chathare haina kaya rakhana drive chathakrabasu mafam asida mayai kaba nisa siznariba sing mapung phana thingba ngamdri North Awasigi lambi nakalda mioi kharana phongna heroine number 4 kapagi thabak phawba chathari Police na matamatam gi oina drive chathaba amade aran balambi da chaliba nupa nupi sing loinana drug user singi policy program ama leitabana hauji phawbadi thabak ase mapung phana thingba ngamdri Red Cell Division ge Loktak Brigade ke makhada ani shuba JK Light Infantry amasung Bisnupur District Hospital na khosamnaduna Churachandpur District ki manung chana leiba Sanpangchat Pamyala College da lemna layang bagi camp ama pangthokre camp adu da mioi janipa lom layang baga loinana hidak langthak singsu lemna phangan ki kebi ke thawal na sintuna Pradhan Mantri Fashal Bima Yojana ga mari leinana Laumi Singi Fair ama khanga bokta leiba kebi ke complex ta pangthokre thoramaduda Thawal District ke Adaksta Agriculture Department ki Chief Analyst MS Khaidam Rights Research Station Thawal ge ke Sanaton Sharma su sarugya ke Farmer Organization singna hangba stall taragani thoi amadi kebi ke Thawal na lau singu bagamari leinana mai pak na pakat kraba technology demonstration hall amasu hangdokduna miyam de yangki
लागलिबा अप्रैल 13 पांथोकदौरिबा केसीपी पोरे मैटे लुपना इंडिया की मथकता चथरकपा लांजंग सही कुंठा तरुक सुबा मपोक कुमोन लाकपदा लुप असिबु मिकअप थोलंबा लैखिद्रबा लुचिंग बसिंग निंग तंबगी लानफमदा लैखिद्रबा लानमिसिंग अमदे सिक्योरिटी की मियोट मिनैदा लैखिद्रबा सिंगी मफमदा लुप असिगी सेंट्रल कमिटी ना इकाई खुनबु लकली निंग तंबगी लानफमदा थवाई थाख्रबा अथौबा लुचिंग सिंगना उटलंबा फिदम मतुंगिना यावल इहौगी पंथुंग यौद्रिबा फावबा अमदे कंगलै खुनाई मियामना पामजरंबा निंग तंबा मानब खुनाई मरोमदोम लेपचबा ngamdriba फावबा लुप असिना हनबा लैतना लांथेंगनखिगनी अमदे मांगख्रबा निंग तंबगी हंजिनबा खोनबगी लानफम असिदा माइखक ओलोय कुंठागा तरुक सुबा मपो कुमोनसिना लाकपदा निंग तंबपु हंजिनबा लांथेंग चंगसिलिबा लमदमसिगी लालौलुप सिंह खुंदा मिनरिबा लुप खुदिमकी इरेचा सिंह कैसुम संगदा लैरिबा इचेलिनाव सिंह अवाना नंगहोरबा इमुंग मनुंग लुपु पुंगनिंग थौगत पिरकपे सिंह अमदे तेंगबांग बिरिबा सिंह पुनमकी मफमदसु सेंट्रल कमिटी ना याफा पाउजेल पिरी कुमोन असिना लाकपदा निंगतम लांथेंगिदमा खोंजेल यांगना चंगसिलिबा वेशियागी यावलुप सिंह लमदमसिगी सिविल सोसाइटी ऑर्गेनाइजेशन ह्यूमन राइट्स ऑर्गेनाइजेशन मीडिया की मियोय सिंह लौमी सिनमी सिंह मनिंग तमहन्नबा लांथेंग चंगसिलिबा सीपीआई माओइस्ट आफसपा की मायोक्ता चराहेनबा की खोंजंग चंगसिलिबी इरोम चनु शर्मिला की मफमदसु इकाई खुमनबु लकली नेशनल फिशरीज डेवलपमेंट बोर्ड हैदराबाद की स्पॉन्सर मखादंगसी लोकताक पाट की nga की पोथोक हेनगथनबा पांदमदा nga मचा लाख अनि थादख्रे थांगा हाउरेंग चिंगयांग द पांथोकिबा थोरमदुदा एलजीए लोकल एनजीओ अमसुंग फिशरी डिपार्टमेंट के ऑफिशियल के आसु सरुग्याके एफएफडीए बिष्णुपुर की चीफ एजुकेटिव ऑफिसर टी समानंदना ngaमी सिंगना थादरिबा अपिकपा nga सिंग असि फारबसु थादोकपिदुना चाबा याबंगा खक्ता फाबिनबा अपील तौरी पीसीएन पीएल डीची एक्ट फॉर फ्रंटलाइन वर्कर्स एंड प्रेग्नेंट वुमेन की मतंगदा नोमगी अवेयरनेस प्रोग्राम अमा फैमिली वेलफेयर की कॉन्फ्रेंस हॉल द पांगथोखरे डिस्ट्रिक्ट हेल्थ सोसाइटी इम्फाल वेस्ट की स्पॉन्सर मखादा इंस्टीट्यूट ऑफ पीस एंड प्रोग्रेस ओइनाम सोमबुंगना सिंधुना पांगथोकपा थौरमदुदा फैमिली वेलफेयर की डायरेक्टर के राजो PNDT स्टेट नोडल ऑफिसर डॉक्टर अरुण कुमार यावना मियोय क्याना सरुयाखी डॉक्टर के राजोना मिरो लिंगैदा अंगांगबु नुपा नुपी खंगदोकलगा अपाम पामदगी मतुंगिना ऑपरेशन तौदुना लौथोकपा हाइबसे आइनगी वांगमदा लैबा थबकनि असिगुंबासि तौरोइदबनि हाइखि हंदक इंडस्ट्रियल एक्सपो का मरी लेना मणिपुर सरकार की मरी लेना सिंगना लनाई मियोय खरगा पुल्लगा सिनकिबा फैशन पेरेड अदु नियम की वांगमद पांगथोकपद नतना मणिपुर की मॉडल सिंगबु मियाम ममांगदा अरानबा मोंगदा उहनबनी मसिदा चेनाबा मियोय सिंग आइन की ओइबा चेराक फंगनिंगी हाइना फैशन पेरेड अदुदा सरुक याहनगनी हाइना लुपा लिसिंग अहुमसु लौबिख्रबे मॉडल कैसामथोंग टॉप लेरक्तगी संग्रिलाना ISTV की मियाम की खोलाव पीपल बॉयज दा फोंगदरक्ली गवर्नमेंट ना तौरीबा सिल्लिबा थपक से अखोय से प्रमोट तौबीबा नते बट डिस्क्रिमिनेट तौबीबने न लौरगा अदगी अखोय से आइटम गर्ल मोइना मोइना मी मयाम द उहनबिरे न खल्लगा अदगी माना कमिश्नर मसाना तौइसे वुमेन ट्रैफिकिंग ने लौरगा अखोयना तांग तरेत की अयुक सिदगी सावरगा अखोयना SAT दगी अखोय मॉडल पुलअप मानरगा थोलकपने अदुगा प्रेस कॉन्फ्रेंस पांगथोखिबने अदुना हाइनिंगबदी एनी फील्ड हादी मॉडल ओइबियाई फिल्म स्टार ओइबिया सिगुमसे मोइना उशितना मखाताना सुम सिजनरकनी ngaki enjoyment gi tata sizina basum helakani entertainer gi tata khoise ado akoina akoigi izat ki damak ta khalam da taragadi fashion show da yarom be miss ta ba ngaki ground upaga paisa phangaga adugi damak ta mikaram taragadi akoi yarom be adudagi akoigi izat tu ne hena luina khanbagi akoi tholakpane aduna mayamna su serana na lobiganu sini akoigi government na manipur manungda mayam mangdi di phajaba saraga manungda sanariba lila mayam do na mayang yofam phongdok chabani ngarang nungthil pung ahumlom tapa matamda lilong chajing mamang lekai da electric wire tatlaga tasinbada gari macha ahum amanga ta thokre wire tasilapatuda gari macha ahum aduki mafam khara mai chake amanga ta thokraba gari singa tudi naran konjin may lekai dagi ningthaujam kumar gi honda dayo MN01Y7871
Judging Pukri Achoba Mapandagi Ningthozam Joy Kumargi Honda Activa MN01Q4873 Amadi Kha Sanjin Bamdagi Ningthozam Kesoki Bajaj Super MN1B92798 Hausi Sanabagi Pawmuk Lopirasi. Ngasi sanabagi pauda Sri Lanka gi Colombo da April 15 dagi 15 fawa pangthokadoriba anirak suba International Students Games ta Bharat ki mohot sinduna Manipur dagi sanaroi manga amasung official manga khalakle hari Youth Affairs and Sports ki Courses Association amade tongan ba masana singi sanaroi singnang asi Kuman Lampak Sports Complex manung da lairiba dukan singda drive chathabada Jarda Khaini talab na chingba phagatuna mai thatur mangan khre Makhatana complex manung da hairiba mayai kaba chinjak sing yondana ba dukan mapu sing da khangan khre drive asigmari leinana Courses Association gi mihut amana phungdo kibada sanabagi damakta lairiba complex asida mayai kaba chinjak sing yonba made mamal hena polam yonsinba asi laibak thibane asigumba sing asi matungda amana tawiganu haiki Yaipok Singada Chathariba Ani Subasta Level 9 Side Football Tournament Kadamji Trophy ki ngasi sanakiba match ta Kaksha Kairangna Tulial FC bu goal taret amada thoikre Northeast United Football Club na Sinduna Indira Gandhi Athletic Stadium Guwahati da pangthokiba trial da aroibo ina khangal aba sanaroi kunga humdoi gi ming lauthokre makha taba akupa marol TS Birachandra Singh Football Academy dagi khangbayagani hari Tongbram Subol Memorial Veteran Cricket Tournament Manipur Veteran Cricket Association na Sinduna April 13 tagi Langthabal Public Ground da chathargani Ahoba match ta Model Club B amasung IWBCC Impal West ka sanargani EPSA Ground da chathariba ani subasta Level 4A Side Football Tournament ki ngasi sanakiba ahanba match ta I6 Konjeng Lekai na WVSD Waikom Lekai bu goal amasnota thoikre Ani suba match ta YDA oinam na NFC Waikom Lekai bu ani shinoda ani suba match ta 7 Star Langthabal na IPSA yumnam Lekai bu goal manga anida thoikre Hausi sanabagi makhataba pau boya ningthozam dege muk phangbigani Thagatsari ngasigi sanabagi pauda basketball Kuntrom the Suba State Level Sub Junior Boys Basketball Championship ki winner LMYBA Lalampungna Oikre Manipur Basketball Association na Sinduna Bamol Lekai Nahabam Basketball Courta Tim Manga na Saruk Yaduna Tha Sigi Tang Mari Digi Chatharakiba Kuntrom the Suba State Level Sub Junior Boys Basketball Championship ngasi loisan kre loisan bagi thoramda Manipur Basketball Association ki President T.S. Radhesyam Margin Commerce Private Limited ki Chairman L. Dayamoy amadi atay miyoy kaya saruk yaki. Sa tharakiba championship asigi ngasi aroiba nimit ki sanakiba match sa LMYBA Lalambung na Model Club singa makhabu point nipum doi nipuda maithiba piduna championship asigi winner oikibani. Winner oirba team LMYBA Lalambungda trophy amadi certificate kaloinana lupa lising manga runners up darba team Model Club singa makhada trophy amadi certificate kaloinana lupa lising mari thoramapu singna khusinaki Volleyball IGO oinam amadi NYBA Naurem Anisuba State 11 Cash Prize Junior Boys Volleyball Tournament ki semi final sangkre All Manipur Volleyball Association na Sinduna Imphal gi Mapal Kangjibungda team tarana group ani thokna khaidutuna tha sigi tang mapal digi sathariba ani suba State 11 Cash Prize Junior Boys Volleyball Tournament ki ngasi sanakiba ahanba match ta ISYD CCL Haikrujamna YMYC Yaripok Maringbu set ohum ama kunmanga taranithoi kunmanga kunithoi amadi kunmanga taratereta maithiba pikhi ani suba match ki sanakibada YPA Hiranmaina sewa nachoubu set ahum ama kulumdoi kunmanga kuntaret kunmanga kulumdoi amadi kunmanga taranipalda maithiba pikre ahum suba match ki sanakibada PBM Wangjingna YDC Yurembambu set ahum sino kunmanga tara manga amadi kunmanga tara nithoida maithiba pikhi mari suba match ki sanakibada YMYC Yaripok Maringna YBA Ngairang Bambu set ahum ani kunithoi kunmanga kun tara taru kunmanga kun amadi tara manga mapalda maithiba pikre
Manga suba aroiba match ki sanakibada IGO oinamna NYBA naurembu set ahum ama taranipan kunmanga taramapal kunmanga taratret amadi kunmanga kunda maithiba pikre hayeng match leiroi Tera football Youth Bright Star Club na sinduna club asigi playground da team tara taruk na group mari thokna khaidukuna tha asigi tang tara dagi sathariba taret suba S Amuba Singh Memorial 6 A-side Open Football Tournament ki ngasi sanakhiba ahanba match ta FFC Naikalong na 4 Young Star Tera sapam lerekpu goal manga anida anisuba match ki sanakibada Manja Football Club Nilkuthi na TFC Nachaubu Goal ani amada amadi ahum suba match ki sanakibada RFC Khamnam lerakna CFC Thongkhong Lakshmi Bazar bu goal manga anida maithiba pikre hayeng ahanba match ta Punsiba amadi Mama FC Nepra Menjorga sanagani ani suba match ta Salai FC Bangalore amadi 4 Young Star Tera sapam leraka sanagani ahum suba match ta FFC Naikalong amadi BS Enterprise Hairangwai Thonga sanagani M Khabamna Yumbu Amopa Moirangbu Maithiba Piduna Mapan Suba Loktak Trophy da point Taranithoi Pangduna final Sankre All Moirang Football Association Sinduna Moirang Multipurpose Higher Secondary School Ground da Team Tarungna Saruk Yaduna Mamang Thagi Tang Kuntra dagi Loktak Power Station Manipur na sponsor Togduna Sathariba Mapan Suba Loktak Trophy gi ngasi sanakhiba match ta M Khabamna Yumbu Amopa Moirangbu goal ama sinoda Maithiba Piduna final Sankhibani M Khabamgi Maipapagi goal adu Wai Shobana match ki humphudra nipal suba minita sanduna match asi maipakhi ngasi sanakiba match asida M Khabamgi sanaroi lamyan banda center referee na warning tauki hayeng match leiroi sathariba trophy asigi mathangi match tha asigi tang tara marida Nisha Thangmaiban amadi Tupu Nambolga sanagani Cricket Ahum suba MCA Plate Cricket Tournament ki ngasi sanakhiba match ta RRCC Sorsanpur na PCC Mayai Koibibu Maithiba pikre Manipur Cricket Association sinduna Luang Sangbumgi Luang Popa Cricket Stadium da team tara humdoina group ani thokna khairuktuna Mamang Thagi Tang Mapal dagi sathariba ahum suba MCA Plate Cricket Tournament ki ngasi sanakhiba match ta RRCC Sorsanpur na PCC Mayai Koibibu run nifuni thoida maithiba pikhi RRCC Sorsanpurna toss ngamduna ahanba innings ki batting toboda over kunthra mariga ball mangada wicket loina turaga run samaga yankai humdoi lokhi masigi pakhumda anisuba innings ki batting tokhiba PCC mayai koibina over kunipal ga ball anida wicket loina turaga run samaga taramathoi khaglogduna match asi maiti khibani ngasi sanakhiba match asida RRCC Sorsanpur gi sanaroi Haujaulen na wicket ahum amadi ball tara tarukta dan taramapal logduna man of the match takre hayeng match lairoi chathariba tournament asigi mathangi match tha asigi tang taramarida cyclone thangmaiban amadi sem khagampaliga stadium asida sanagani Hauzik loislak pada ngasnong magyoy ba ay ngasagi pau muglobisi ICAR Lampel Partagi Pangba Pauda Ngasigi Kwaidagi Sakiba degree Celsius Kuntra Dasmik Nipa Kwaidagi Ingba degree Celsius Kun Dasmik Ama Nungshita yauba ising manilgi sang ayukta saada humputra taruk nungthilda saada nipumari oiki ngasigi nong sukhide DS Devendra Francis Ngachokpa Punjathang Tonsing Minister Famdagi Lakhoglaga Khatri Biren Mangaw FMD di Korung Thangbo Minister Oina Wasak Lokre Minister Singna Pairamba Portfolio Sing Hongdo Khongjin Tobaga Loinana Anoba Minister Ahumna Paigadaba Department Sing Lauthokre
amade education amade transport minister K Ratan Kumar amade Lukayana mayang Imphal ge irang da khudong thiba nanglaba miyoy sing unaduna tengbangi polam sing pikre pungning phatana laibina ba appeal tawkre ngasigidi ISTV de pizaba pau matang salojare ming tabiri pasingbo mukana krumjari